ꯑꯍꯥꯟꯕꯗ ꯁꯤꯁꯇꯔ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏ ꯇꯥꯕꯗꯣ ꯏ ꯇꯥꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯇꯦꯁꯇꯤꯃꯣꯅꯤ ꯁꯦꯝꯈꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯀꯌꯥꯅꯁꯨ ꯁꯤꯁꯇꯔꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯇꯥꯕꯗ ꯁꯤꯁꯇꯔꯒꯤ ꯋꯥꯍꯩ ꯇꯥꯕꯗꯀꯣ ꯃꯌꯥꯝꯅ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯁꯤꯁꯇꯔꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯈꯔ ꯇꯧꯖꯈꯤ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯃꯥꯡꯗ ꯏ ꯇꯥꯗꯨꯅ ꯅꯥꯔꯝꯕꯒꯤꯗꯣ ꯑꯗꯣ ꯐꯔꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯣꯖꯥ ꯐꯔꯦ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯏꯒꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯁꯨꯡꯈꯟ ꯈꯟꯗꯦ ꯑꯩ ꯍꯧꯖꯤꯛ ꯍꯟꯗꯛꯇ ꯌꯦꯡꯉꯨꯕꯗ ꯑꯩ ꯋꯥꯈꯜꯗꯀꯣ ꯑꯩꯁꯤꯅ ꯍꯥꯟꯗꯅ ꯑꯩꯁꯦ ꯁꯤꯔꯝꯃꯗꯕꯅꯦ ꯑꯣꯖꯥ ꯏꯁꯣꯔ ꯂꯩꯔꯝꯗ꯭ꯔꯗꯤ ꯍꯜꯂꯦꯂꯨꯌꯥ ꯑꯩꯁꯦ ꯁꯤꯔꯒ ꯑꯩ ꯁꯣꯔꯥꯠꯁꯨ ꯂꯣꯏꯔꯝꯃꯅꯤ ꯁꯦꯡꯅ ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯅꯦ ꯑꯩ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯂꯣꯏ ꯀꯥꯎꯅꯔꯝꯃꯗꯕꯅꯦ ꯑꯣꯖꯥ ꯏꯁꯣꯔ ꯂꯩꯔꯝꯕꯒꯤ ꯑꯩ ꯑꯗꯨꯝ ꯈꯜꯂꯦ ꯑꯩꯅ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯊꯥ 3 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯁ ꯑꯩꯁꯦ ꯏꯆꯥ ꯌꯣꯛ ꯉꯝꯗꯅ ꯑꯩ ꯁꯤꯔꯅꯤꯀꯣꯅ ꯑꯗꯨꯝ ꯀꯞꯄꯒꯗ ꯂꯩꯔꯛꯄꯅꯦ ꯑꯗꯣ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤ ꯑꯗꯨꯒꯤ ꯇꯦꯟꯁꯟ ꯃꯌꯥꯝꯅ ꯑꯩꯁꯦ ꯕꯤꯄꯤꯁꯨ ꯌꯥꯝ ꯋꯥꯡꯉꯦ ꯑꯦꯟꯖꯥꯏꯇꯤ ꯗꯤꯄ꯭ꯔꯦꯁꯟ ꯂꯣꯏ ꯂꯩꯁꯜꯂꯒ ꯀꯦꯔꯦꯖꯨꯗꯣꯏ ꯃꯑꯣꯡꯗ ꯇꯧꯔꯒ ꯑꯩꯁꯦ ꯁꯨꯏꯁꯥꯏꯗꯀ ꯇꯧꯒꯦꯒ ꯈꯜꯂꯦ ꯋꯥꯈꯜꯁꯤꯗ ꯍꯣꯏ ꯑꯗꯨ ꯃꯇꯝꯗ ꯏꯁꯣꯔꯗ ꯀꯟꯅ ꯆꯪꯖꯔꯦ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯆꯥꯒꯤꯁꯨ ꯈꯜꯂꯨꯗꯦ ꯏꯃꯨꯡꯒꯤꯁꯨ ꯈꯜꯂꯨꯗꯦ ꯏꯁꯣꯔ ꯑꯩ ꯏꯆꯥ ꯌꯣꯛꯄ ꯉꯝꯗꯅꯗꯤ ꯁꯤꯍꯟꯕꯤꯒꯅꯨ ꯍꯤꯡꯕ ꯁꯤꯕꯁꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯀꯣ ꯍꯥꯏꯔꯒ ꯑꯩ ꯃꯉꯣꯟꯗ ꯂꯣꯏ ꯄꯤꯁꯤꯜꯂꯒ ꯂꯥꯛꯈꯤꯑꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯑꯣꯖꯥ ꯍꯣꯏ ꯃꯌꯥꯝꯁꯨ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯑꯃꯁꯨꯡ ꯈꯪꯗꯕ ꯑꯩꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯇꯥꯔꯨꯕ ꯑꯗꯒꯤ ꯑꯩꯒꯤ ꯆꯔꯆꯇꯒꯤ ꯑꯩꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯦꯌꯔꯁꯨ ꯑꯩꯒꯤ ꯍꯦꯜꯞ ꯌꯥꯝ ꯑꯣꯏꯈꯤꯕ ꯑꯗꯨ ꯏꯁꯣꯔꯅ ꯑꯩꯒꯤ ꯄ꯭ꯔꯦꯌꯔ ꯇꯥꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯖꯥ ꯑꯩ ꯕꯤꯄꯤ ꯅꯣꯔꯃꯦꯜ ꯂꯩꯌꯦ ꯑꯩ ꯕꯤꯄꯤ ꯒꯨꯂꯤ ꯑꯗꯨꯝ ꯋꯥꯡꯅ ꯆꯥꯔꯝꯕ ꯃꯤꯅꯦ ꯑꯩꯁꯦ ꯑꯦꯚ꯭ꯔꯤ ꯇꯥꯏꯝ ꯑꯩ ꯕꯤꯄꯤ ꯑꯣꯟꯕ ꯃꯇꯝꯗ ꯑꯩ ꯅꯣꯔꯃꯦꯜ ꯂꯩꯌꯦ ꯑꯩꯒꯤ ꯑꯦꯟꯖꯥꯏꯇꯤ ꯗꯤꯄ꯭ꯔꯦꯁꯟ ꯂꯣꯏꯅ ꯏꯁꯣꯔꯅ ꯂꯧꯊꯣꯛꯈꯤꯕꯗꯣ ꯑꯩ ꯅꯨꯃꯤꯠꯇꯣ ꯑꯩ ꯀꯥꯎꯗꯦ ꯑꯩ ꯈꯪꯕ ꯉꯝꯃꯦ ꯄ꯭ꯔꯦꯌꯔ ꯇꯧꯔꯤꯉꯩꯗ ꯑꯗꯨꯒ ꯑꯩ ꯁꯨꯃꯥꯏꯅ ꯏ ꯈꯛꯑꯒ ꯏꯆꯥꯃꯩꯒ ꯍꯔꯥꯎꯕ ꯂꯩꯗꯅ ꯁꯣꯔꯣꯛ ꯂꯩꯔꯥꯡꯁꯤꯗ ꯍꯧꯒꯠꯂ ꯆꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯡꯈꯟ ꯈꯜꯂꯨꯗꯕꯅꯦ ꯑꯣꯖꯥ ꯑꯩ ꯉꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯏꯁꯣꯔꯅ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯑꯩ ꯍꯤꯡꯉꯦ ꯑꯣꯖꯥ ꯑꯩ ꯁꯤꯔꯨꯕꯗ ꯍꯤꯡꯉꯛꯄ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯑꯣꯖꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯂꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯍꯪꯒꯠꯂ ꯌꯦꯡꯉꯨꯕꯗ ꯌꯥꯝ ꯀꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯗꯨꯕꯨ ꯏꯁꯣꯔ ꯂꯩꯔꯝꯕꯗꯒꯤ ꯏꯁꯣꯔꯅ ꯀꯟꯕꯤꯔꯦ ꯑꯁꯤꯕ ꯍꯤꯡꯒꯠꯄ ꯉꯝꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯆꯞ ꯆꯥꯅ ꯊꯣꯛꯈꯤ ꯑꯣꯖꯥ ꯍꯜꯂꯦꯂꯨꯌꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯒꯠꯂꯤ ꯑꯗꯣ ꯁꯤꯁꯇꯔꯅ ꯃꯇꯝꯗꯨꯗ ꯅꯥꯈꯤꯕ ꯑꯅꯥꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔꯅ ꯐꯥꯎꯕꯗ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯔꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯗꯥꯛꯇꯔꯅ ꯐꯥꯎꯕ ꯌꯥꯝꯅꯁꯨ ꯃꯄꯥꯟꯗ ꯆꯠꯂ ꯌꯦꯡꯉꯣ ꯍꯥꯏꯌꯦ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯆꯠꯂ ꯂꯥꯏꯌꯦꯡꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥꯅꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯗꯤ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯕꯅꯤꯅ ꯂꯟ ꯊꯨꯝ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯄꯨꯁꯜꯂꯒ ꯂꯩꯔꯕ ꯃꯇꯝꯅꯦꯕ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯗꯣꯛꯇꯔꯅ ꯊꯥꯕ ꯍꯤꯗꯥꯛ ꯈꯨꯗꯤꯡ ꯀꯥꯟꯅꯔꯛꯇꯕꯒꯤ ꯈꯪꯉꯛꯇꯕꯗꯣ ꯀꯔꯤꯅೋ ꯈꯪꯗꯕꯤꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅ ꯀꯔꯤꯅೋ ꯈꯪꯗꯕꯤꯗ ꯂꯩꯁꯜꯂꯛꯑꯕ ꯗꯥꯛꯇꯔꯁꯦ ꯃꯈꯟ ꯇꯥꯟꯅ ꯈꯜꯂꯛꯑꯦ ꯀꯤꯕꯒꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯕꯨ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯈꯤꯗꯕꯅꯤ ꯑꯣꯖꯥ ꯏꯁꯣꯔ ꯈꯛꯇꯅ ꯀꯟꯈꯤꯕꯅꯤ ꯍꯜꯂꯦꯂꯨꯌꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯇꯝꯗꯨꯗ ꯁꯤꯁꯇꯔꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯃꯇꯝꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗ꯭ꯔꯤ ꯊꯥꯖꯗꯦ ꯍꯥꯏꯔꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯁꯇꯔꯒꯤ ꯏꯄꯨꯔꯣꯏꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯥ ꯁꯤꯁꯇꯔꯒꯤ ꯃꯑꯣꯡ ꯎꯔꯒ ꯀꯔꯤ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯂꯩ ꯑꯍꯣꯡꯕ ꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯑꯣꯖꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯂꯦ ꯃꯥꯁꯨ ꯏꯁꯣꯔ ꯂꯧꯁꯜꯂꯦ ꯑꯗꯨꯒ ꯕꯞꯇꯥꯏꯁ ꯇꯧꯔꯦ ꯂꯣꯏꯔ ꯃꯇꯨꯡꯗꯒꯤ ꯃꯥ ꯍꯧꯖꯤꯛꯁꯦ ꯃꯥꯅ ꯍꯥꯏꯌꯦ ꯑꯩꯁꯦ ꯏꯁꯣꯔꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯇꯥꯕꯗ ꯊꯥꯖꯗꯦ ꯑꯩ ꯙꯔꯃꯗꯤ ꯁꯨꯡꯍꯣꯡ ꯍꯣꯡꯉꯣꯏ ꯍꯥꯏꯔ ꯂꯩꯔꯛꯄ ꯃꯤꯅꯦ ꯑꯗꯨꯕꯨ ꯏꯁꯣꯔꯁꯦ ꯑꯉꯛꯄ ꯏꯁꯣꯔ ꯑꯣꯏꯔꯝꯃꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯍꯧꯖꯤꯛ ꯕꯥꯏꯕꯜ ꯄꯥꯕ ꯂꯦꯞꯇꯦ ꯏꯁꯣꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯠꯅ ꯊꯥꯖꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯥꯖꯅ ꯂꯩꯌꯦ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯥ ꯏꯁꯣꯔꯗ ꯗꯤꯄꯦꯟ ꯇꯧꯋꯦ ꯍꯧꯖꯤꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯠꯇꯅ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯈ꯭ꯔꯦ ꯑꯃꯦꯟ ꯁꯤꯁꯇꯔꯅ ꯁꯤꯒꯤ ꯋꯥꯍꯩ ꯍꯥꯏꯔꯛꯄꯁꯦ ꯑꯩ ꯇꯨ ꯆꯨꯡꯉꯦ ꯃꯔꯝꯗꯤ ꯌꯥꯝꯅ ꯑꯊꯣꯏꯕ ꯑꯆꯨꯝꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨꯅꯤ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯄꯨꯟꯁꯤꯗ ꯍꯥꯟꯅꯒꯗꯤ ꯍꯧꯖꯤꯛꯀ ꯌꯥꯝ ꯆꯦꯟꯖꯦꯁ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯒ ꯌꯥꯝ ꯈꯦꯠꯅꯔꯦ ꯍꯣꯏ ꯑꯗꯨꯒ ꯑꯩꯅ ꯄꯩꯁꯥ ꯄꯨꯁꯜꯂꯝꯕ ꯃꯌꯥꯝꯁꯦ ꯅꯥꯕꯗ ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯅꯥꯕ ꯂꯧꯊꯣꯛꯄꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯨꯂꯞ ꯁꯤꯡꯍꯟꯕꯅꯦ ꯀꯥꯏꯗꯩ ꯄꯩꯁꯥꯅꯣꯁꯨ ꯈꯪꯗꯦ ꯑꯣꯖꯥ ꯀꯅꯥꯝꯇꯅ ꯃꯔꯟ ꯇꯣꯡꯍꯟꯗꯦ ꯂꯨꯄꯥ ꯂꯥꯛ ꯐꯅꯌꯥꯝ ꯇꯣꯜꯂꯝꯕꯅꯦ ꯂꯣꯏ ꯁꯤꯡꯍꯟꯈ꯭ꯔꯦ ꯑꯣꯖꯥ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯁꯣꯔꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯑꯃ ꯅꯤꯡꯁꯤꯡꯖꯔꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕꯗꯨ ꯊꯤꯌꯨ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗ ꯍꯥꯞꯆꯤꯟꯕꯤꯒꯅꯤ ꯍꯥꯏꯕꯗꯣ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯊꯨꯡꯕꯅꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔꯒꯤ
ꯅꯥꯕ ꯐꯔꯦ ꯍꯥꯏꯅ ꯇꯥꯕꯁꯦ ꯌꯥꯝꯅ ꯃꯇꯝꯗꯨꯗ ꯁꯤꯁꯇꯔꯅ ꯀꯞꯄꯒ ꯍꯥꯏꯔꯛꯈꯤꯕ ꯇꯥꯕꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯃꯃꯥꯡꯗ ꯈꯪꯅꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯅ ꯃꯥꯅ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯐꯥꯎꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯏꯁꯣꯔꯗ ꯍꯥꯏꯖꯩ ꯑꯃꯁꯨꯡ ꯃꯁꯤ ꯏꯁꯣꯔꯒꯤ ꯆꯥꯎꯕ ꯊꯧꯔꯥꯡꯅꯤ ꯁꯤꯁꯇꯔ ꯃꯔꯝꯗꯤ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯅ ꯄꯨꯔꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤ ꯏꯁꯣꯔꯗ ꯂꯥꯛꯆꯅꯕꯒꯤꯗꯃꯛꯇ ꯏꯄꯥꯅ ꯐꯠꯇꯕ ꯑꯣꯏꯒꯗꯕꯗꯣ ꯑꯐꯕꯗ ꯑꯣꯟꯊꯣꯛꯄꯤꯕꯗो ꯃꯥꯅꯦ ꯑꯣꯖꯥ ꯃꯇꯝꯗꯨꯗ ꯑꯣꯖꯥ ꯀꯞꯄꯒ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯀꯤꯕꯒ ꯋꯥꯕꯒ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯞꯄꯤꯕ ꯋꯥꯕ ꯀꯔꯤꯁꯨ ꯂꯩ ꯍꯧꯖꯤꯛ ꯑꯩꯅ ꯀꯞꯄꯤꯕꯁꯤꯅ ꯑꯣꯖꯥ ꯍꯔꯥꯎꯕꯒꯤ ꯀꯞꯄꯗꯣ ꯑꯗꯨ ꯑꯣꯏꯌꯦ ꯑꯩꯁꯦ ꯍꯥꯟꯅꯅ ꯑꯩꯅ ꯋꯥꯕꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯑꯩꯁꯦ ꯁꯤꯔꯅꯤꯀꯣ ꯈꯜꯂꯒ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯑꯩꯅ ꯍꯔꯥꯎꯕꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒꯤ ꯑꯣꯏꯅ ꯄꯤ ꯇꯥꯕꯗꯨ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯊꯥꯒꯠꯂꯦ ꯏꯁꯣꯔꯕꯨ ꯑꯗꯣ ꯍꯟꯗꯛ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯀꯅꯥ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯃꯅ ꯃꯥꯒꯤ ꯑꯋꯥ ꯑꯅꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯤꯁꯇꯔꯅ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯀꯔꯝꯅ ꯁꯤꯁꯇꯔꯅ ꯇꯥꯈꯤꯕꯅꯣ ꯑꯩꯅ ꯁꯦꯝꯖꯕ ꯋꯥꯄꯥꯎꯗꯒꯤ ꯇꯥꯕꯅꯤꯀꯣ ꯃꯥꯅꯤ ꯑꯣꯖꯥꯒꯤ ꯋꯥꯄꯥꯎꯗꯒꯤ ꯇꯥꯖꯕꯅꯦ ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ ꯂꯩꯕ ꯐꯤꯕꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯂꯦꯁꯇꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯃꯐꯝꯗꯣ ꯃꯅꯤꯄꯨꯔꯒꯤ ꯊꯥꯡꯃꯩꯕꯟꯒꯤ ꯃꯣꯏ ꯂꯩꯔꯛꯇꯨ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯊꯥꯡꯃꯩꯕꯟꯅꯦ ꯑꯗꯣ ꯏꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯈꯣꯡ ꯑꯅꯤꯃꯛ ꯆꯠꯄ ꯉꯝꯍꯧꯗꯦ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯒ ꯂꯩꯍꯧꯋꯦ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯍꯣꯏ ꯀꯩꯅꯣꯗꯨꯔ ꯏꯆꯦ ꯕꯦꯃꯥ ꯅꯠꯇ꯭ꯔꯥ ꯕꯦꯃꯥ ꯀꯧꯕꯅꯦ ꯑꯗꯨꯗ ꯁꯤꯁꯇꯔꯅ ꯁꯦꯜ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤꯗꯨ ꯂꯨꯄꯥ ꯀꯌꯥꯅꯣ 10,000 ꯈꯛ ꯄꯥꯡꯉꯝꯕꯅꯦ ꯑꯣꯖꯥ Praise the Lord ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯥꯁꯇꯔ ꯃꯈꯩꯅꯁꯨ ꯄꯤꯕꯤꯔꯛꯑꯦ ꯈꯔ ꯄꯥꯡꯕ ꯌꯥꯎꯕꯤꯌꯣ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯟꯁꯤꯜꯂꯒ ꯄꯤꯔꯝꯕꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯑꯃꯒ ꯁꯤꯁꯇꯔ ꯑꯃꯒ ꯑꯩꯅ ꯄꯨꯔ ꯆꯠꯂꯦ ꯃꯣꯏꯁꯨ ꯏꯁꯣꯔꯗ ꯌꯥꯝ ꯂꯨꯞꯄꯅꯦ ꯃꯣꯏ ꯑꯅꯤꯒ ꯑꯩꯈꯣꯏ ꯃꯩ ꯇꯧꯔꯒ ꯇꯤꯝ ꯑꯣꯏꯅ ꯆꯠꯂꯒ ꯄ꯭ꯔꯦꯌꯔ ꯇꯧꯔꯨꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯁꯇꯔꯕꯨ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔꯗ ꯊꯧꯅꯥ ꯍꯦꯟꯅ ꯍꯥꯞꯆꯔꯤ ꯑꯁꯤꯅꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯗꯣ ꯁꯤꯁꯇꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗꯕ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯅꯀꯣ ꯃꯩꯇꯩꯁꯤꯡꯅ ꯏꯄꯥꯒꯤ ꯑꯆꯨꯝꯕ ꯅꯨꯡꯁꯤꯕꯁꯦ ꯑꯩꯅꯁꯨ ꯄꯥꯁꯇꯔ ꯐꯨꯔꯝꯕ ꯑꯩꯁꯨ ꯐꯠꯂꯝꯗꯕ ꯑꯃ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯐꯪꯖꯔꯛꯄ ꯃꯇꯝꯗꯒꯤ ꯏꯄꯥꯒꯤ ꯑꯆꯨꯝꯕ ꯐꯣꯡꯗꯣꯛꯆꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯥꯎꯕꯒꯨꯝꯕ ꯊꯤꯅ ꯉꯥꯡꯕꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯃꯥ ꯃꯁꯛ ꯐꯖꯕꯗ ꯃꯃꯥ ꯀꯧꯏ ꯍꯥꯏꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯅꯨꯡꯁꯤꯗꯕꯅꯤ ꯍꯥꯏꯕꯀꯣ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯐꯥꯎꯏ ꯑꯁꯤꯒꯨꯝꯕꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯁꯇꯔꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯤ ꯀꯅꯥꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯁꯤꯅꯀꯣ ꯑꯣꯖꯥ ꯏꯁꯣꯔꯁꯦ ꯑꯃꯈꯛꯇꯅꯤ ꯍꯥꯏꯅꯔꯝꯃꯦꯕ ꯑꯍꯟ ꯃꯈꯩꯅ ꯑꯗꯣ ꯏꯁꯣꯔꯁꯦ ꯑꯃꯈꯛꯇꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯏ ꯀꯣꯇꯤ 63 ꯅꯤꯡꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯏꯁꯣꯔꯗꯤ ꯑꯃꯈꯛꯇꯅꯤ ꯑꯣꯏꯔꯤꯕ ꯑꯃꯗꯨ ꯊꯤꯒꯗꯕꯅꯦꯕ ꯊꯤꯕ ꯃꯇꯝꯗ ꯑꯩꯕꯨ ꯀꯟꯕꯤꯕ ꯉꯝꯕ ꯑꯩꯒꯤ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯉꯝꯕ ꯑꯩꯕꯨ ꯑꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕꯁꯦ ꯉꯁꯤ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥ ꯂꯩꯒꯦꯕ ꯑꯩꯅ ꯇꯥꯕꯗ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯒꯦꯕꯀꯣ ꯑꯩ ꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯍꯟꯕ ꯉꯝꯒꯗꯕ ꯀꯅꯥ ꯂꯩꯒꯦꯕ ꯍꯜꯂꯦꯂꯨꯌꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯅꯦꯕ ꯋꯥꯔꯜꯁꯤꯗꯅꯦ ꯁꯤꯃꯗꯤ ꯂꯩꯀꯣ ꯍꯤꯁꯇ꯭ꯔꯤꯗ ꯑꯣꯏꯒꯦꯔꯥ ꯑꯃꯗꯤ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯗꯤꯕꯦꯠ ꯇꯧꯖꯒꯦ ꯁꯦꯡꯅ ꯂꯩꯇꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯊꯣꯛꯈ꯭ꯔꯕꯒꯤ ꯉꯁꯤ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯉꯝꯕꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯏꯆꯥ ꯌꯣꯛꯄ ꯉꯝꯗꯅ ꯑꯩ ꯁꯤꯔꯨꯒꯗꯕꯗꯒꯤ ꯑꯩ ꯁꯤꯔꯨꯕꯗ ꯍꯤꯡꯒꯠꯂꯛꯄꯅꯦ ꯑꯩꯁꯦ ꯐꯃꯨꯡꯗ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯩꯅꯦ ꯑꯗꯨꯒ ꯑꯁꯤꯗ ꯂꯥꯏ ꯀꯣꯇꯤ 63 ꯅꯤꯡꯉꯒ ꯂꯩꯗꯧꯕꯒꯤ ꯃꯍꯨꯠꯇꯤ ꯑꯁꯦꯡꯕ ꯏꯁꯣꯔꯗꯣ ꯊꯤꯔꯒ ꯃꯍꯥꯛꯀꯤ ꯈꯝꯊꯤꯅ ꯅꯨꯡꯁꯤꯕꯗꯨꯅꯅꯦꯕ ꯉꯁꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯑꯩ ꯍꯤꯡꯉꯛꯏꯅꯦ ꯑꯁꯨꯃꯥꯏꯅ ꯑꯁꯦꯡꯕ ꯏꯁꯣꯔ ꯊꯤꯖꯔꯒ ꯏꯁꯣꯔꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯈꯛꯇꯪ ꯋꯥꯔꯁꯤꯞ ꯇꯧꯖꯕꯗꯣ ꯑꯗꯨ ꯄꯥꯝꯃꯦ ꯃꯩꯇꯩ ꯏꯆꯥꯁꯤꯡꯁꯨ ꯆꯞ ꯃꯥꯟꯅꯩ ꯏꯁꯣꯔ ꯃꯁꯛ ꯈꯪꯖꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤ ꯊꯥꯖꯖꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯁꯦꯡꯕ ꯏꯁꯣꯔ ꯃꯁꯛ ꯈꯪꯉꯒ ꯅꯤꯡꯁꯦ ꯑꯁꯦꯡꯕ ꯏꯁꯣꯔ ꯃꯁꯛ ꯈꯪꯁꯦ ꯑꯩꯕꯨ ꯀꯟꯕꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯕꯨ ꯑꯋꯥꯕꯗꯒꯤ ꯀꯟꯕꯤꯕ ꯑꯩꯒꯤ ꯑꯅꯥ ꯑꯌꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯂꯩꯇꯦꯀꯣ ꯍꯥꯏꯕꯁꯦ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤꯗꯤ ꯁꯨꯡꯂꯩ ꯂꯩꯔꯝꯗꯦꯕ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯏꯁꯣꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ ꯁꯤꯁꯇꯔꯁꯦ ꯍꯥꯟꯅꯗꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯏꯃꯨꯡꯗ ꯄꯣꯛꯄ ꯅꯠꯇꯦꯀꯣ ꯅꯠꯇꯦ ꯑꯣꯖꯥ ꯑꯩ ꯏꯃꯨꯡ ꯀꯅꯥꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯗꯦ
sister na Jesu Christa laksekibagi matangda matega makatang panbiramo. I say like I'm cheap I get the hung day in again dark but I my pass couldn't let him there. Don't fight me later me. I do heck never got Mukana longer Puna Mukaina Ishmael labor. I say like Kurumba Uncle Lay question the nursing arm and this she's that low do that low I said that lay. I don't know Kurume do I even see the no but the Numa have like a part of the way man officer Kini. Imana mapanda legini yumsda itan thakta yumsisu maningom no ontho sawa ko numidang amamati hana dio ja mai si hojiti prepared na ibeni hana di ayama matam na mai mut leo numdang se ai tan aki ma kaya ama mayo no ede imung na leibo ngam nei thola sumang na dom phamma leibo kaya ma yaw gi ko ai awa se no ma to sai pathaw phang ki de adu aina I class 9 kawa matamda school amakakta ay home ay baba da hire adu sure tingri bo orangani khalle ay wakhanda ay si school sida honge haina class 10 tharamda sida aina chaki tawraga ay honge home matam sida school se koi Christian mission school gumane adu maina oirame ko ay hana khangba te khangna changna te dugan sida no QE 11 29 se moigi wall sida thara lerame ko awa polum pu sing engon sanjar o haiba wahi se ai nang potahan bi gani har dance ina khalle ai punsi da ai pok padagi ai ngasi ba wa ai parents meeting amata da mai pan attend to bi rakte ba mi mama pa harau lei ba visiting lak ba uraga yam khappe ba adi matam da hojiki wai ai thamoi da pan re ko nang kanano aina hai nang kanano nang ai awa se kamaina lo thaw ngam de no nang kanano hai ba ai question hang re mo da adu chok tu da gi ai gi awa po lum se ngasi pho adu gi mi ko pho aina warak ba matam da mo na sure na ai gi awa po lum se lo da bi hai ba matam da ma na lo da bi ra khida ba ama ba yaw tri da hallelujah adu yu haidumang na ay maanda sizinaba matam sida na yan ay ima ipa tong minga kainaraga tahi mayama mong kainaraga ko do hanjin nagi yu ko adugi hanjin nagi ba mikub to dagi hauji pao kainadri yo da hallelujah ay say so yam thagale ima ipa se isor na hanjin hanli bane hanjin nagi ba numit to na shiro kainadri ay na pupa dagi na class 9 ba wat kainaba se tara kulak kainaba ne hallelujah class 7 dagi di pura divorce to way mong na suwan hanjin nagi dre adubu class 9 sida ina isor khangawa matung sida isor na mo ani hanjin hanbi adagi ngasi baw kaina de aduga aina choba example aina thajaba ama legi aina class 10 tharam da sida ai ipa se more da posting tae ma se I ora ga paira ga se ahin da puthore ma se dum shirani rimsta ga pukat kan da shirani dum haibane yadre ma se du kimati khibam se ado asino wala ga tar ga sappa matam sida ai di boarding da leibane aina khalle ai dinang ma sena ba ai ngamaro yeng da sungam de go adu ai halle boarding da hala ai ma se ba su tawgi de sing ha de ai ma se ba phangi de adu ai gi thamoi da ishor na met khudingi ishor nang na tan kan mangamoi nang na tan kan mangamoi nang na amang tang kan diyo na ai khatta na prayer wa na tawjara ko matam se ma no improve la ga si hogala chat pangam khiwa hallelujah adu ma de ai na adu ki mati thajai ma shiru badagi ishor na kala khibane baba na khangdrabasu aina khangi ma Jesu Christa na kanbiraki bane ai paase mane am thagachari do sister gi hojiki family da punamak loina ishor bu thajare ko do ai family da ai baba hoi ai ipam nondagi di ai baba mama tamu inama ai di akoi ima bu di som sakhangne do baba so sadak so khul wasa na bane I should have money labor the more whom she Mama took the hing a line. I'm done the prayer away. Had a man that take her understand the boy in a year. You walk on that. Boy, sister. So she money have a say. And Tagali, sister gi puro by chasing the loin shoblo sinjerico. Losele, it's on the part of the hater who put it and Hajabane, my short I am lupe. Sister gi hoji angang siya makagtang Ani ni janu pa chahi taruk suwa amaga janu pi hinda ko padumaga nang ani ko probu yam thagale sister karigumba sister na phatabun da thom taragadi sister gi angang cha sing wa hawgodo budo du bu shorna khoi shor di kan bi bagi mapuni haibese
ꯁꯤ ꯌꯥꯝ ꯐꯖꯅ ꯊꯣꯛꯑꯦ ꯁꯤꯁꯇꯔ ꯑꯗꯨꯒ ꯁꯤꯁꯇꯔꯒꯤ ꯃꯇꯝ ꯑꯃꯗ ꯁꯤꯁꯇꯔꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯦꯌꯔꯒꯤ ꯑꯣꯏꯔꯒꯁꯨ ꯀꯣ ꯉꯝꯖꯕ ꯁꯦꯜꯒꯤ ꯑꯣꯏꯔꯒꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯖꯥꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯀꯌꯥꯅ ꯁꯤꯁꯇꯔꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯍꯧꯖꯤꯛ ꯇꯥꯔꯤꯕꯅꯤꯀꯣ ꯑꯗꯨ ꯑꯩꯈꯣꯏꯁꯤꯡꯗꯨꯗ ꯁꯤꯁꯇꯔꯅ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯩ ꯑꯩꯅ ꯈꯪꯕ ꯑꯃꯁꯨꯡ ꯈꯪꯗꯕ ꯂꯥꯞꯅ ꯅꯛꯅ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯇꯥꯕꯤꯔ ꯑꯩꯒꯤꯗꯃꯛ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯈꯤꯕ ꯑꯩꯒꯤꯗꯃꯛꯇ ꯁꯦꯟ ꯀꯌꯥ ꯄꯥꯡꯕꯤꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯍꯩꯊꯕꯤꯕ ꯑꯣꯏꯁꯅꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯊꯋꯥꯏꯒꯤ ꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯟ ꯊꯨꯝꯗꯒꯤ ꯁꯦꯟ ꯊꯨꯝꯗꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯕꯣꯔ ꯐꯪꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯍꯥꯏꯖꯅꯤꯡꯉꯦ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅꯁꯨ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯣꯏꯔꯛꯈ꯭ꯔꯤꯅꯦ ꯍꯜꯂꯦꯂꯨꯌꯥ ꯌꯥꯝ ꯊꯥꯒꯠꯂꯤ ꯁꯤꯁꯇꯔ Praise the Lord. ꯑꯗꯣ ꯀꯩꯒꯨꯝꯇꯪꯒ ꯍꯪꯖꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ ꯑꯃꯝꯕꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏ ꯃꯉꯥꯜ ꯑꯣꯏꯍꯜꯂꯦ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯁꯨ ꯍꯥꯏꯕꯤ ꯆꯤꯡꯊꯛꯇ ꯂꯩꯕ ꯁꯍꯔ ꯂꯣꯠꯄ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯃꯤꯁꯤꯡꯅ ꯊꯥꯎꯃꯩ ꯊꯥꯜꯂꯒ ꯀꯥꯡꯈꯗ ꯊꯝꯗꯦ ꯊꯨꯝꯃꯣꯛꯅꯁꯨ ꯀꯨꯞꯁꯜꯂꯒ ꯊꯝꯗꯦ ꯑꯗꯣ ꯉꯁꯤ ꯁꯤꯁꯇꯔꯒꯤ ꯏꯄꯨꯔꯣꯏꯕ ꯏꯆꯥ ꯏꯁꯣꯔ ꯊꯥꯖꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯃꯁꯨꯡ ꯖꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯗ ꯌꯥꯝ ꯐꯣꯡꯗꯣꯛꯅꯤꯡꯉꯝꯒꯅꯦꯕꯀꯣ ꯃꯔꯝꯗꯤ ꯑꯩꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯁꯨ ꯁꯤꯔꯅꯤ ꯍꯥꯏꯅ ꯆꯠꯄ ꯉꯝꯗꯕ ꯀꯣꯛ ꯉꯥꯎꯕ ꯃꯤꯍꯨꯟ ꯆꯣꯡꯕ ꯈꯣꯡꯅ ꯂꯩꯕꯥꯛꯇ ꯂꯦꯞꯄꯤ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯖꯤꯁꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯎꯔꯛꯄ ꯃꯇꯝꯗ ꯂꯩꯕ ꯉꯝꯈꯤꯗꯕ ꯏꯄꯥꯒꯤ ꯋꯥꯍꯩꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯆꯨꯝꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯁꯦ ꯐꯣꯡꯗꯣꯛꯆꯕ ꯍꯧꯖꯈꯤꯕꯅꯤ ꯑꯗꯣ ꯑꯗꯨꯝ ꯁꯤꯁꯇꯔꯒꯤ ꯄ꯭ꯂꯥꯅꯤꯡꯒꯨꯝꯕꯀꯣ ꯑꯩ ꯑꯁꯨꯃꯥꯏꯅ ꯇꯧꯖꯒꯦ ꯍꯥꯏ ꯈꯟꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯁꯨ ꯀꯔꯤ ꯍꯧꯖꯤꯛ ꯍꯣꯠꯅꯕꯤꯔꯤ ꯏꯁꯣꯔꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯑꯩ ꯈꯟꯕꯤꯔꯤꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯈꯟꯖꯕꯁꯦ ꯑꯩ ꯍꯧꯖꯤꯛ ꯑꯅꯥ ꯑꯌꯦꯛ ꯇꯥꯕ ꯃꯈꯩꯁꯦ ꯑꯩ ꯉꯝꯃꯤꯕ ꯃꯈꯩ ꯆꯠꯂꯒ ꯄ꯭ꯔꯦꯌꯔ ꯇꯧꯖꯒꯦ ꯈꯜꯂꯦ ꯍꯜꯂꯦꯂꯨꯌꯥ ꯑꯉꯝꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯨꯟꯁꯤꯁꯨ ꯑꯩꯒꯤ ꯄꯤꯕꯤꯔꯤꯕ ꯄꯨꯟꯁꯤꯁꯦ ꯏꯁꯣꯔꯅ ꯄꯤꯕꯤꯈꯤꯕꯅꯦ ꯑꯗꯨꯅ ꯑꯩ ꯈ꯭ꯔꯤꯁꯇꯦꯟ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯏꯁꯣꯔꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯈꯩꯒꯤ ꯃꯐꯝꯗ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯩ ꯃꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔꯁꯨ ꯄꯥꯡꯒꯦ ꯁꯦꯟ ꯊꯨꯝꯗꯁꯨ ꯑꯩ ꯑꯉꯝꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯁꯦ ꯁꯤ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯃꯈꯥ ꯇꯥꯕꯁꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔꯅ ꯈꯟꯕꯤꯔꯤꯕꯗꯨꯗ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯔꯒ ꯍꯦꯟꯅ ꯃꯍꯩ ꯌꯥꯟꯕ ꯃꯄꯨꯡ ꯐꯥꯕ ꯁꯔꯒ ꯂꯩꯕꯥꯛꯇ ꯂꯟ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯃꯃꯥꯡꯗ ꯈꯤꯇꯪ ꯂꯥꯛꯆꯔꯒ ꯉꯁꯤꯒꯤ ꯁꯤꯁꯇꯔꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯦ ꯅꯧꯅ ꯇꯥꯕꯁꯨ ꯌꯥꯎꯕꯤꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨꯗ ꯁꯤꯁꯇꯔꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯥꯕꯁꯦ ꯇꯥꯕꯒꯤ ꯑꯅꯥꯕꯁꯦ ꯀꯌꯥꯝ ꯁꯥꯊꯤꯅ ꯅꯥꯕꯅꯣ ꯀꯌꯥꯝ ꯀꯨꯏꯅ ꯅꯥꯔꯝꯕꯅꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯝꯂꯞꯅ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯃꯔꯝꯗꯤ ꯅꯧꯅ ꯇꯥꯕꯁꯤꯡꯅ ꯐꯖꯅ ꯃꯃꯨꯠ ꯇꯥꯅꯕꯒꯤꯗꯃꯛꯇꯀꯣ ꯍꯣꯏ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 16 days ꯁꯨꯕ ꯅꯨꯃꯤꯠꯇꯒꯤ ꯏ ꯍꯩꯊꯕ ꯍꯧꯔꯛꯄꯅꯦ ꯏꯁꯦ ꯍꯦꯚꯤ ꯕ꯭ꯂꯤꯗꯤꯡ ꯇꯧꯔꯛꯄꯗꯒꯤ ꯗꯣꯛꯇꯔ ꯃꯈꯩꯗ ꯄꯥꯎ ꯐꯥꯎꯕ ꯃꯇꯝꯗ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯔꯨꯔꯣ ꯍꯥꯏ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯕ ꯃꯇꯝꯗ ꯎꯔꯤꯕ ꯄꯣꯠꯁꯛꯇꯣ ꯃꯣꯏꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕꯗꯒꯤ MRI ꯂꯧꯑꯣ ꯍꯥꯏꯔꯛꯑꯦ MRI ꯂꯧꯀꯥꯟꯗꯁꯨ ꯃꯐꯝ ꯈꯪꯗ꯭ꯔꯦ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯑꯩꯒꯤ ꯑꯉꯥꯡ ꯈꯥꯎꯁꯤꯗ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯃꯊꯪ ꯗꯥꯛꯇꯔꯁꯦ ꯄ꯭ꯔꯣꯐꯦꯁꯔ ꯀꯩꯀꯩ ꯑꯆꯧꯕ ꯇꯥꯟꯅꯔꯛꯑꯦ ꯇꯥꯟꯅꯔꯒ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯄꯣꯠꯁꯦ ꯁꯤ ꯇꯥꯅꯕ ꯍꯥꯏꯅ ꯍꯤꯗꯥꯛ ꯊꯥꯔꯛꯑꯦ ꯍꯤꯗꯥꯛ ꯊꯥꯔꯛꯄ ꯃꯇꯝꯗ ꯍꯤꯗꯥꯛꯁꯦ ꯌꯥꯝ ಕꯜꯂꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯠꯇꯕ ꯍꯤꯗꯥꯛꯁꯨ ꯑꯣꯏꯌꯦ ꯑꯗꯨꯒꯤ ꯍꯤꯗꯥꯛꯁꯦ ꯊꯥꯔꯛꯄ ꯃꯇꯝꯁꯤꯗ ꯃꯤꯅ ꯅꯨꯃꯤꯠ 2-3 ꯆꯥꯅꯕ ꯍꯤꯗꯥꯛꯅꯤ ꯍꯥꯏꯌꯦ 8 ꯍꯦꯟꯅꯗꯕ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯊꯥꯔꯤꯁꯦ ꯑꯍꯥꯟꯕꯩ 10 daysꯀꯤ ꯊꯥꯏꯌꯦ 10 daysꯀꯤ ꯊꯥꯕꯁꯦ ꯀꯩꯝ ꯑꯣꯏꯗ꯭ꯔꯦ ꯗꯥꯛꯇꯔꯗ ꯆꯠꯂꯦ ꯑꯃꯨꯛ ꯀꯩꯝ ꯇꯧꯔꯛꯇꯦ ꯑꯩ ꯆꯍꯤ ꯑꯗꯨꯝ ꯍꯩꯊꯔꯒ ꯃꯦꯟꯃꯥꯟ ꯇꯥꯗꯅ ꯂꯩꯔꯦ ꯍꯥꯏꯔ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯃꯣꯏꯅ ꯑꯃꯨꯛꯀ 14 days ꯑꯃ ꯊꯥꯔꯦ 14 days ꯑꯃ ꯊꯥꯕ ꯃꯇꯝꯗ ꯑꯩ ꯀꯩꯁꯨ ꯀꯥꯟꯅꯗ꯭ꯔꯦꯕ ꯄꯣꯠꯁꯦ ꯑꯃꯨꯛꯀ ꯃꯣꯏꯅ ꯍꯤꯗꯥꯛꯁꯦ ꯍꯜꯂꯒ ꯑꯃꯨꯛ 10 days ꯊꯥꯕꯅꯦ ꯑꯗꯨꯒꯤ मरक्ते 14 days तगिना 10 days को मरक से हिदाक चादेबा मोइन चाव हाइबस ए चादेबो कोन में हुन्नी गुली से लेपगा ऐसे परा ईश्वर संगबने अहिंग अमा इना ईश्वर पुंग बारो साइड इना प्रेयर तो तमने ईश्वर आई हौगलगा कुललगा इसिन थोंग थिल्ले ऐसे पियो ताई ईश्वर आइना नोंदा थोंग थिल्लिसे नंग ताई हाइबसो आई खंगी ईश्वर अदु अना कपसे नंग ताई हाइब आई खंगी नंग हांगोय हाइना हांगदबने मरमदे ऐसे पाप चेले ऐसे कयामुक यामना खांगो ngomge yenge haina nangna hangdabane adu ईश्वर आइदी याम वारे थोंग हांगबियो हाइब मोंदा
ꯏꯁꯣꯔ ꯅꯪ ꯑꯩꯅ ꯀꯞꯄꯤꯕ ꯑꯩꯅ ꯀꯧꯔꯤꯕ ꯑꯩꯅ ꯊꯣꯡ ꯊꯤꯜꯂꯤꯕꯁꯦ ꯅꯪ ꯂꯣꯏꯅ ꯇꯥꯏꯌꯦ ꯏꯁꯣꯔ ꯑꯩꯒꯤꯗꯃꯛꯇ ꯊꯣꯡ ꯍꯥꯡꯕꯤꯌꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯔꯒ ꯑꯩꯁꯦ ꯌꯥꯝ ꯀꯞꯄꯦ ꯀꯞꯄꯒ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯍꯦꯛ ꯇꯨꯝꯗꯒꯤꯕꯒ ꯑꯩꯁꯦ ꯄꯨꯡ 3 ꯁ꯭ꯋꯥꯏꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒꯤ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯄ ꯆꯠꯄ ꯀꯥꯟꯁꯤꯗ ꯃꯇꯨꯝ ꯑꯆꯧꯕ ꯑꯃ ꯇꯥꯔꯛꯄꯅꯦ ꯑꯩꯉꯣꯟꯗꯒꯤ ꯑꯩꯁꯦ ꯌꯥꯝ ꯉꯛꯑꯦ ꯀꯤꯁꯨ ꯀꯤꯔꯒ ꯑꯩ ꯅꯨꯄꯥꯁꯦ ꯑꯩꯅ ꯀꯧꯋꯦ ꯃꯥꯅ ꯐꯣꯇꯣ ꯀꯥꯞꯄꯦ ꯃꯩ ꯊꯥꯜꯂ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯥꯏ MRIꯗ ꯑꯜꯇ꯭ꯔꯥꯁꯥꯎꯟꯗ ꯎꯔꯤꯕ ꯄꯣꯠꯁꯛꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯟ ꯃꯈꯟ ꯌꯥꯝ ꯌꯥꯎꯋꯦ ꯃꯆꯨ ꯌꯥꯎꯋꯦ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯗꯥꯏꯔꯦꯛ ꯎꯔꯦ ꯑꯗꯒꯤꯗꯤ ꯑꯁ ꯃꯥꯅ SCD ꯗꯣꯛꯇꯔꯗ ꯐꯣꯟ ꯇꯧꯁꯦ ꯇꯧꯔꯒ ꯗꯣꯛꯇꯔꯗ ꯐꯣन ꯇꯧꯀꯥꯟꯁꯤꯗ ꯑꯩꯁ ꯌꯥꯝ ꯐꯔꯦ ꯑꯗꯨ ꯇꯥꯔꯛꯑꯗꯤ ꯑꯁꯦꯡꯕꯩꯗꯤ ꯍꯤꯗꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯇꯥꯔꯛꯇ꯭ꯔꯕ ꯄꯣꯠꯅꯦꯕ ꯏꯁꯣꯔꯅ ꯑꯩꯁꯦ ꯄꯨꯔꯥ ꯂꯧꯊꯣꯛꯄꯤꯕꯅꯦ ꯅꯨꯃꯤꯠꯁꯦ ꯍꯜꯂꯦꯂꯨꯌꯥ ꯏꯄꯥ ꯑꯩ ꯉꯁꯤꯁꯨ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯤꯡꯊꯕꯤꯕ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯐꯤꯜꯁꯦ ꯐꯥꯎꯍꯜꯂꯦꯕ ꯄꯣꯠꯁꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯩꯅ ꯏꯁꯣꯔ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯅꯪ ꯑꯩꯅ ꯈꯟꯖꯔꯝꯕꯅ ꯃꯇꯝꯗꯨꯗ ꯀꯩ ꯈꯜꯂꯦꯗ ꯑꯩꯅ ꯀꯨꯏꯅ ꯃꯥꯁꯦ ꯊꯥꯗꯣꯛꯑ ꯂꯥꯛꯈ꯭ꯔꯕꯅꯤna ꯑꯩ ꯈꯛꯇꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯃꯅꯤ ꯃꯥꯅ ꯅꯨꯡꯁꯤꯔꯝꯃꯔꯣꯏ ꯍꯥꯏꯅ ꯈꯜꯂꯨꯕ ꯋꯥꯈꯜꯁꯤꯗ ꯑꯗꯨꯒꯤ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯀꯩ ꯈꯜꯂꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ 1% ꯅꯨꯡꯁꯤꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯉꯣꯟꯗ 100% ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯤꯀꯨꯞꯇꯨꯗ ꯈꯪꯒꯦꯕ ꯑꯩꯅ ꯅꯨꯡꯁꯤꯕꯗꯨ ꯈꯤꯇꯪꯗ ꯑꯣꯏꯔꯝꯃꯦ ꯃꯥꯅ ꯅꯨꯡꯁꯤꯕꯁꯤꯅ ꯌꯥꯝ ꯍꯦꯜꯂꯝꯕꯗꯣ ꯑꯩ ꯑꯗꯨꯒꯤ ꯃꯤꯀꯨꯞꯇꯣ ꯑꯩ ꯐꯤꯂꯤꯡꯁꯤ ꯐꯥꯎꯋꯦ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯂꯦ ꯌꯥꯝ ꯀꯞꯄꯦ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ 6ꯅꯤꯃꯨꯛ ꯁꯨꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯑꯔꯣꯏꯕꯤꯗ ꯍꯩꯊꯔꯦꯕꯀꯣ ꯍꯩꯊꯔꯦ ꯑꯩꯁꯦ ꯏꯁꯦ ꯍꯩꯊꯗꯅꯕꯅ ꯗꯥꯛꯇꯔ ꯃꯌꯥꯝ ꯆꯪꯗꯅ ꯍꯤꯗꯥꯛ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯏ ꯈꯛꯅꯕ ꯀꯥꯞꯄ ꯊꯥꯔꯒ ꯗꯥꯛꯇꯔ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯔꯛꯑꯒ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯁꯦ ꯅꯨꯃꯤꯠ 10ꯅꯤ 13ꯅꯤ ꯍꯩꯊꯔꯒ ꯑꯃꯨꯛ ꯈꯤꯇꯪ ꯈꯛꯑꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯔꯥꯎꯔꯛꯄ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯍꯩꯊꯕ ꯌꯥꯝ ꯋꯥꯅ ꯂꯩꯌꯦ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯗ꯭ꯔꯤꯞ ꯌꯥꯟꯁꯤꯟꯕꯁꯨ ꯌꯥꯗ꯭ꯔꯦ BPꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏ ꯑꯣꯏꯔꯦ ꯑꯦꯟꯖꯥꯏꯇꯤ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯁꯜꯂꯛꯑꯦ ꯑꯩꯅ ꯈꯜꯂꯦ ꯑꯩꯒꯤ ꯗꯣꯂꯥꯟ ꯃꯊꯛꯁꯤꯗꯒꯤ ꯆꯣꯡꯊꯔꯒ ꯑꯩꯁꯦ ꯁꯤꯔꯁꯤꯔꯥ ꯑꯩꯁꯦ ꯁꯨꯛ ꯌꯥꯝꯅ ꯃꯤꯗꯁꯨ ꯗꯤꯁꯇꯔꯕ ꯑꯣꯏꯔꯦ ꯏꯆꯥ ꯌꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯏꯁꯣꯔ ꯑꯩꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯍꯤꯡꯁꯤꯒꯦ ꯍꯥꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯏꯁꯣꯔꯗꯗꯤ ꯄꯤꯁꯜꯂꯦ ꯃꯤ ꯑꯃ ꯂꯥꯛꯄꯁꯦ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯣ ꯑꯃ ꯂꯥꯛꯑꯦ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯣ ꯍꯥꯏꯕꯀꯣ ꯕꯥꯏꯕꯜꯁꯦ ꯆꯍꯤ ꯀꯨꯏꯅ ꯊꯥꯗꯣꯔꯛꯄꯒꯤ ꯑꯩꯒꯤ ꯕꯥꯏꯕꯜꯁꯦ ꯃꯜꯂꯤ ꯇꯧꯔꯒ ꯂꯩꯌꯦ ꯑꯩꯒꯤ ꯕꯥꯏꯕꯜꯁꯦ ꯄꯨꯁꯤꯜꯂꯒ ꯄꯤ ꯇꯠ ꯇꯥꯔꯒ ꯑꯩꯅ ꯕꯥꯏꯕꯜ ꯃꯊꯛꯁꯤꯗ ꯄꯤ ꯇꯠ ꯇꯥꯔ ꯄ꯭ꯔꯦꯌꯔ ꯇꯧꯋꯦ ꯑꯗꯒꯤ ꯑꯣꯖꯥ ꯍꯣꯏ ꯃꯌꯥꯝꯁꯨ ꯊꯦꯡꯅꯔꯦ ꯑꯣꯖꯥ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯦ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅꯅꯦ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤꯕꯨ ꯍꯥꯏꯔꯗꯤꯅꯦ ꯐꯣꯟ ꯇꯧꯁꯟꯕꯒꯨꯝꯕ ꯑꯗ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯒꯨꯝꯕꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦ ꯋꯥꯈꯜꯁꯤꯗꯀꯣ ꯌꯥꯝ ꯈꯧꯔꯥꯡꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨ ꯂꯥꯛꯈ꯭ꯔꯦ ꯏꯁꯣꯔꯁꯦ ꯈꯧꯔꯥꯡꯕꯁꯦ ꯃꯃꯥꯡꯗ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯑꯍꯟꯁꯦ ꯄꯣꯛꯄ ꯃꯇꯝꯗ ꯏꯆꯥ ꯅꯨꯄꯥꯁꯦ ꯄꯣꯛꯄꯒ ICUꯗ ꯂꯩ ꯃꯇꯝꯗꯨꯗ ꯑꯩ ꯏꯁꯣꯔꯁꯦ ꯁꯨꯃꯥꯏꯅ ꯈꯧꯔꯥꯡꯉꯨꯗꯦꯕꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯃꯇꯝꯗ ꯑꯩ ꯈꯧꯔꯥꯡꯉꯨꯗꯦ ꯑꯩ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯏꯁꯣꯔ ꯈꯧꯔꯥꯡꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯒ ꯑꯩ ꯆꯥꯡꯗꯝꯅꯒꯅꯤ ꯈꯪꯗꯦ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯏ ꯇꯥꯔꯒ ꯊꯥ 2-3 ꯂꯩꯔꯛꯄ ꯃꯇꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯍꯥꯏꯌꯦ ꯀꯤꯗꯅꯤꯗ ꯁꯣꯛꯑꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯗꯨꯝ 3 monthsꯀꯨꯝꯕ ꯂꯩꯔꯝꯃꯒ ꯁꯤꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯌꯥꯎꯔꯝꯃꯦꯕꯀꯣ ꯀꯣꯟꯅ ꯑꯩꯅ ꯄꯥꯎ ꯇꯥꯔꯛꯄꯗ ꯑꯉꯥꯡ ꯄꯣꯛꯑ ꯃꯇꯨꯡꯗ ꯁꯤꯈꯤꯕ ꯏ ꯍꯩꯗꯔ ꯁꯤꯈꯤꯕ ꯃꯤꯁꯦ ꯌꯥꯝ ꯂꯩꯔꯝꯃꯦ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯩ ꯏꯁꯣꯔꯒ ꯑꯩ ꯁꯥꯒꯣꯟꯅꯔꯒ ꯑꯗꯨꯝ ꯆꯠꯂꯦ ꯑꯦꯚ꯭ꯔꯤ ꯁ꯭ꯇꯦꯞ ꯑꯩ ꯏꯁꯣꯔꯗ ꯑꯗꯨꯝ ꯆꯪꯖꯩ ꯃꯌꯥꯝꯅꯁꯨ ꯄ꯭ꯔꯦꯌꯔ ꯃꯌꯥꯝ ꯄꯥꯡꯕꯤꯔꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯅꯨꯃꯤꯗꯥꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐꯥꯎꯍꯟꯕꯒꯨꯝꯕ ꯑꯩꯁꯦ ꯐꯒꯅꯤ ꯍꯥꯏꯕꯒꯨꯝꯕꯀꯣ ꯑꯩꯒꯤ ꯑꯅꯥꯕ ꯁꯟꯊꯣꯛꯄꯤꯔꯦ ꯍꯥꯏꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥꯈꯜꯗ ꯐꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯁꯨ ꯑꯗꯨꯝ ꯆꯪꯁꯤꯜꯂꯒ ꯑꯁ ꯑꯗꯨꯗꯒꯤ ꯑꯩꯅ ꯇꯥꯕ ꯏꯁꯦ ꯑꯣꯖꯥ ꯑꯩꯁꯦ ꯉꯥꯎꯔꯒ ꯆꯠꯀꯗꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯦ ꯄꯨꯔꯥ ꯀꯣꯛꯁꯦ ꯀꯦꯔꯦꯛ ꯆꯨꯁꯜꯂꯛꯑꯕꯅꯦ ꯏ ꯃꯌꯥꯝꯁꯦ ꯎꯕꯗꯀꯣ ꯀꯤꯕꯁꯦ ꯑꯩ ꯏ ꯎꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕꯀꯣ ꯇꯠ ꯅꯤꯛꯑꯅꯤ ꯍꯨꯃꯥꯡ ꯀꯨꯞꯄꯤ ꯀꯥꯔꯅꯤ ꯑꯗꯨꯒ ꯁꯣꯔ ꯍꯣꯟꯕ ꯋꯥꯈꯠꯂꯛꯑꯅꯤ ꯊꯕꯥꯛꯁꯤꯗ ꯇꯧꯔꯒꯀꯣ ꯏ ꯎꯕ ꯁꯨꯡꯌꯥ ꯌꯥꯁꯜꯂꯛꯇ꯭ꯔꯦ ꯀꯤꯕꯅ ꯑꯁ ꯑꯗꯨꯗꯒꯤꯅꯦ ꯈꯛꯑꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄ꯭ꯔꯦꯌꯔ ꯇꯧꯃꯤꯟꯅꯕ ꯅꯣꯡꯃ ꯆꯔꯆꯇ ꯈꯛꯑꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯃꯗ ꯋꯥꯔꯁꯤꯞ ꯇꯧꯕꯗ ꯅꯨꯃꯤꯠꯇꯨꯒꯤ ꯍꯦꯛ ꯍꯜꯂꯛꯄꯁꯤꯗꯒꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯈꯛꯈꯤꯕꯅꯦ ꯑꯣꯖꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯂꯦ BPꯁꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯅꯣꯔꯃꯦꯜ ꯇꯥꯈꯤꯕꯅꯦ ꯍꯜꯂꯦꯂꯨꯌꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩ ꯗꯥꯛꯇꯔꯅ ꯂꯥꯏꯌꯦꯡꯉꯒ ꯑꯩ ꯐꯔꯛꯄ ꯅꯠꯇꯦꯕ
ꯑꯩ ꯗꯥꯛꯇꯔ ꯍꯤꯗꯥꯛ ꯆꯥꯔꯒ ꯑꯩ ꯐꯔꯛꯄ ꯅꯠꯇꯦꯕ ꯏ ꯈꯪꯅꯕ ꯍꯤꯗꯥꯛ ꯆꯥꯔꯒ ꯐꯔꯛꯄ ꯅꯠꯇꯦ ꯀꯥꯞꯄ ꯐꯥꯎꯕ ꯁꯤꯡꯂꯤꯗ ꯍꯟꯖꯤꯟ ꯀꯥꯞꯁꯟꯕꯗ ꯐꯔꯛꯇ꯭ꯔꯕꯅꯦꯕ ꯗꯣꯛꯇꯔ ꯃꯈꯩꯅ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯒ ꯀꯔꯤꯅꯣ ꯈꯪꯗꯕꯤꯗ ꯀꯔꯤꯅꯣꯕ ꯇꯧꯗꯣꯏꯁꯦ ꯍꯥꯏꯔꯒꯅꯦ ꯊꯤꯖꯤꯜꯂꯁꯨ ꯀꯩꯝ ꯂꯩꯇꯕ amada amuk thini amada amuk thini amada ultrasound amada amuk test tawni karisu kanadabane hoi 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 sister na sister gi awaba punatam punamakta ishorda ngajakibado hoi achumba Yesu Christ da sister na warasu fanabagi damakta thajaba masu leiba aibu fahanbigani haibagi punamak polum punamak se ishorda thadabagi maramna ishorna kanbi mase punamak ishorgi thorangni ko nasi sister na haibido wahayasi kanagumba Yesu Christ bu khangjadaba thajadriba kanagumba na taramagadi haijannaba mali haina khanbirambasu yai bu mase thawai amasung thawai thaba yabagi matangi warini mase haijannabagi matangi wahai natte mayam Yesu Christ bu thajadriba kanagumba singdasu aina sister asigi testimony asigi marakta aina haijaningbadi ekhoi taibangpan busida ngasi phattabang to ure थाजनरक्तबसे नोमनोमगी हेंगले मरमदी फत्तबा लेरक्पगी मरमना थाजदबसे हेंगले अदुबु थाजब याब मपु अमलै महाकी मनाक्ता लाक्पा मतमदा एकोय थाजदब ओइरमगसु फत्तब ओइरमगसु मतिक चादब महापापी ओइरमगसु माना धर्म चेनबो ओहेंबी सिस्टर गेगा सानजरिबो वाहेसी अचुंबदु ताक्थोकजबनी अदुगी पुनसिदा बाइबलना वारबा चोक्थरबा पोलुम पुबा तारगदी यीशु ख्रिस्ट दा लाउ यीशु ख्रिस्ट ना पोथा हनबिगनी हाइबदो सिस्टर की मथक्ता यीशु ख्रिस्ट ना थौजाल दगी पोथा हनबिबनी सिस्टर नत्रा सिस्टर नो थुंगरे ओजा आइमोंदा थुंगरबनी मा यो हाइदमा हालेलुया यम थागले सिस्टर बु यम थागली हेन ने शोगे थगल तौबा ngамबो ओइबियु अदो आइना इपागी थौजाल दगी इपाना सेमन बिबा संगलेना सिदा आइगी मनाक्तसु लाक्पिउ सिस्टर पुरोइबा ngang पुरगा को अदुगा ओइ नन लाकनी ओजा होय 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 मै ओजा सुइशो नंबर हेन बिबिदुना आइगुबा सोनथरगा लेरंबा मयाम म थौना हापिरगा शोगी असेंग नुसीबा धर्म चेनबगी पंगलदुना अनाबा फहलगा अवाना ताओ कया फहनबगी पंगलदो हेन शोना हापिबो शनु ओजादा हालेलुया हालेलुया थगतरी आमेन Amen. Tang isorda tang haijasiko Hoi aduma maruina akhoi sister akhoi na isor khangjadriba mayam aingonda phone yam tawreba na tawbiu haina ima pabung sing oja sing cheniche sing maikhoi gi damakta ichanda sorry sister da ko ai iche kawgadabra ichen kawgadabra khangdabagini ko sister haina samna dum haijarise ya yamna ikai khumna jai ado ngasigi prayer se asidi sister no ine tawbiro ko sister gi damta prayer tawbirakhiba khoigi nungsibado ngasi hana prayer tawbiu aina hairami adu ngasidi ishorna prayer tawhanbire anaba fahanbiu aina hana hairami Yesu Christ thadeba singda aigi damukta प्रार्थना tawbiu hairambudo ngasidi ishorgi matik mangal sister na mayam gi damukta prayer taw aigi thamoi dai pana wangang bi madudi sister gi prayers de tasengna thajaba mahakado soidana magi awana ko kani magi matakta pangal lakani maramdi ishorgi matik mangalado sister gi matakta ishorna uthokhrabani aduna sister na oina mayam gi damakta haijibiro aigi damakta su haijibada aigi mong manung gi damakta su ningsingbiu thajaba khoi chil naw che chel ngaktani ko sister da matam sinajare Hallelujah. 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 Tagachari pasho Prabhu one thoila we pata malam sembi wahi we pasho tola bana chai hagana khuyar sanjay pa Hallelujah. ai degi thagapada matik chawi shona na tawa matam bibire haina nasi otai bani wari shana lo thongde se pasho nang bahai na ai leitena thagade pa Hallelujah. Sai wahi khuding utna sai sindo le tonsil na bibe dang to sam thagalle pasho namagi oza ma ki siwa khuding ma asme pa Taibang malam khuding mutta sandokhi dune pasho na ki siwa se khuding mutta thungo orashanu pa Hallelujah. Kana na taibang mi ma kai te aduk ki bating siwa dina Hallelujah.
ꯊꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯅ ꯑꯩꯒꯤꯗꯃꯛ ꯁꯤꯕꯤꯕꯅꯤꯄꯥ ꯏꯄꯥꯒꯤꯗꯃꯛꯇ ꯅꯪꯅ ꯁꯤꯕꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯑꯅꯥꯕ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯅꯥꯕꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯏ ꯇꯥꯕꯤꯕꯅꯤꯄꯥ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯅꯕ ꯅꯪꯅ ꯋꯥꯕꯤꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯁꯦ ꯇꯥꯏꯕꯪ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯌꯧꯕ ꯑꯣꯏꯔꯁꯅꯨ ꯃꯁꯛ ꯈꯪꯖꯗꯕ ꯀꯌꯥꯒꯤ ꯃꯐꯝꯗ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯁꯦ ꯊꯨꯡꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛ ꯀꯣꯛꯆꯕ ꯑꯣꯏꯔꯁꯅꯨ ꯏꯄꯥ ꯏꯄꯥ ꯏꯁꯣꯔ ꯊꯥꯒꯠꯂꯤ ꯏꯄꯥ ꯍꯧꯖꯤꯛꯀꯤ ꯑꯆꯥꯕ ꯃꯇꯝ ꯑꯁꯤ ꯄꯤꯕꯤꯗꯨꯅ ꯉꯁꯤ ꯅꯆꯥꯅ ꯍꯥꯏꯖꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯆꯥꯒꯤ ꯋꯥꯍꯩꯁꯦ ꯇꯥꯗ꯭ꯔꯕ ꯈꯨꯗꯤꯡ ꯅꯆꯥꯒꯤ ꯄ꯭ꯔꯦꯌꯔꯁꯦ ꯇꯥꯗ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯅꯥꯀꯣꯡꯗ ꯊꯋꯥꯏꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯏꯄꯥ ꯏꯁꯣꯔ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗ ꯑꯃ ꯆꯦꯟꯕ ꯑꯗꯣ ꯆꯪꯕ ꯑꯣꯏꯔꯁꯅꯨ ꯈꯪꯖꯕ ꯑꯣꯏꯔꯁꯅꯨ ꯏꯄꯥ ꯏꯄꯥ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯂꯩꯊꯕꯤꯗꯨꯅ ꯉꯁꯤ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯕ ꯊꯥꯡ ꯆꯠꯅꯔꯤꯕ ꯅꯣꯡꯃꯩ ꯄꯥꯏꯅꯔꯤꯕ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯕꯣꯔ ꯂꯩꯊꯕꯤꯕ ꯑꯣꯏꯔꯁꯅꯨ ꯏꯄꯥ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯇꯁ ꯇꯧꯔꯁꯅꯨ ꯏꯄꯥ ꯍꯜꯂꯦꯂꯨꯌꯥ ꯍꯜꯂꯦꯂꯨꯌꯥ ꯏꯄꯥ ꯇꯁ ꯇꯧꯕꯤꯌꯨ ꯏꯄꯥ ꯇꯁ ꯇꯧꯕꯤꯌꯨ पुंगनी वखन थवाय हक्चांग खुदिंगमक सोक्पियु इपा सो मसक खनबियु नंगना इबु कनबीबगुमना मखोयबुसु कनबिरमु इपा मखोयना ईश्वर नंग मसक खंगदे इपा मनलसे इपा ईश्वर असीबबु हिगतहनबा ngamba मखोंग बबु होगलगा चलो हायबदा चतनबा ngamba ममित तांबबु हनबा ngamba जिसु क्रिस्त लई हायबा खंगलसे इपा नता आइबु असीबदगी तिंगतना ngasi sorok layamna चतनबा ngamba ईश्वर इमा इपाना बावै सोरकबा मतमदा नसिबु हेना नुसिबिबनि इपा इपा नागी नुसिबसे मिपुम खुदिंमक्ता सोक्पा ओइरसनु इपा दयानंदगी चैनलसिना मरम ओइरगा इपा मिपुम खुदिंमक्ता यौबा ओइरसनु ओजाबु सिजिनबियु ओजा ईश्वरगा ओजाबु सिजिनबियु मागी फैमिलीबु सिजिनबियु मांगदौरबा थवाई कयासे कन्जनबैदमक्ता पांगन पिबियु ओजा नाको इपा नहांग ओजासिबु सिजिनबा याबा अफबा अचौबा पात्र अमा ओइबियु इपा मागी होगलैबा अगांगसिंग मागी फैमिली खुदिंमक्की मथक्ता प्रभु ईश्वर नंगी साखी बैठोकपा याबा नंगी नतिक नंगान ओइबा मचासिंग ओइहल्लो इपा इपा नहांग सिजिनबिरो इपा नहाकी नुंगसीबा मतिक मंगान हेना चावो ओइरसनु इपा नहाकी मिलन हेना वांगथोइबा ओइरसनु इपा Hallelujah. Thank you, Jesus. Ipa Ishor, hagale ipa, haina, laitana thagatse ipa. Nahaki nugsibana, aingona sokpibagum, nasina tagi wahaisdagi tholokpa wahi khudingmang ipa Ishor. Ishor khangjadaba mipum khudingmaki thamoida sokpa oirasanu ipa. Amen. Hallelujah. Kanira phungba oirasanu ipa. Hagar laibaki mayam hena masing yamkhatpa oirasanu ipa. Thank you, Jesus. Thagatse ipa Ishor. नचा आइन हाइजब थागतजब नोंजब खुदिंगमक प्रभु नाकी सेंगलब सरगरी खुमानताना लोखत्पियु हाइजब खुदिंगमक अखोइबु कनबीबा अमुकसु लौबा लाकदब नाजरेत यीशु क्रिस्तगी मिंगनी आमेन 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 हालेलुया प्रेज द लॉर्ड तमनुसे सर खोगी यीशु क्रिस्त से ख्वाइदगी हेना नुंसीबा मागी वाहिजे खंजरप मतमदा मित्तगी पी तादब ngamde सिस्टर गुमना सीदगी तौरम्बा अदुबु कनबिरकपनी सोइदना सिस्टर की प्रेयर ना इपाना पुनमक्की थमोइदा थोंग हांदोकपिबा ओइरसनु यीशु ख्रिस्तबु थाजदुना लैरम्बसिंग हेना इपाना लोइना बिरबनी अदोमदा अदुगा कनागुम्बा यीशु ख्रिस्तबु थाजरमगा तोखरे थादोखरे हाइदुना लैबिबा तारगदी जीसुना अदोमबु कौरी अदोमनदी जीसुबु थादोखरे हाइना खनबनी अदुबु जीसुना अदोमबु थादोकते mahak kanbibagi mapuni tebang pahanbagi aroiba matam lakringayda Jisu Kristada lakpiyo Jisuna adom bukauri amasung thajadribasing ikoi dharma sandokpa nate ikoi Christian yarambasu nate ikoi thina ngangambasing ni pastor phurambani adubu
ꯖꯤꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯇꯩꯗꯒꯤ ꯇꯣꯉꯥꯜꯂꯤ ꯃꯔꯝ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕ ꯑꯣꯏꯔꯤꯉꯩꯒꯤ ꯍꯦꯟꯅ ꯃꯥꯅ ꯅꯨꯡꯁꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯆꯪꯖꯐꯝ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯏꯆꯥꯅꯨꯄꯤ ꯍꯥꯏꯅ ꯀꯧꯕꯤꯔꯛꯄꯒꯤꯅꯤ ꯖꯤꯁꯨꯕꯨ ꯊꯥꯒꯠꯆꯔꯤꯕ ꯖꯤꯁꯨꯅ ꯑꯗꯣꯝꯕꯨꯁꯨ ꯅꯨꯡꯁꯤ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯔꯦ ꯁꯤꯁꯇꯔꯒꯤ ꯄ꯭ꯔꯦꯌꯔꯅ ꯄꯨꯝꯅꯃꯛꯇ ꯏꯪꯊꯕ ꯍꯦꯟꯅ ꯍꯦꯟꯅ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯑꯃꯦꯟ ꯊꯥꯒꯠꯆꯔꯤ Amen. ꯁꯤꯁꯇꯔꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯦꯟꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯒꯤ ꯃꯅꯥꯛꯁꯤꯗꯁꯨ ꯂꯥꯛꯅꯕ ꯇꯧꯕꯤꯔꯣꯀꯣ ꯁꯤꯁꯇꯔ ꯍꯣꯏ 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 ꯑꯣꯖꯥ ꯁꯣꯏꯗꯅ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯩ ꯏꯄꯥꯒꯤ ꯊꯧꯒꯜꯁꯦ ꯇꯧꯃꯤꯟꯅꯔꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥ ꯐꯔꯦ ꯐꯔꯦ ꯊꯝꯖꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯊꯝꯖꯔꯦ ꯊꯝꯖꯔꯦ